India amadi Pakistan leibak anisi karigumba lan torokpa taragadi Kanana ngamgani. Krmbana KHUTLAI matik chaba amadi sathiva henba jano. 2025 ki April tarik 12 da Kashmir gi pahalgam town gi khara chatlaga leiba baisaran valley da thokiba thodok asina hujiksu lepa leitana India amadi Pakistan ani gi marakta yanadaba amadi action kya su tawnaragli. Thodok aduda miyoi kunga taruk hatkibaga mari leinana India na Pakistan ga leinaramba Indus Water Treaty su suspend tauki. Asumna April 26 da Jhelum River da Islamabad ki authorities da pau amata pidana India na ising thadar I haiduna maral siraki. Masina Pakistan occupied Kashmir gi Muzaffarabad hariba mafam sida khanghaudana ising ichong mayoknan ki. Amadi local authorities singna manak nakpada leiba mafam singdasu water emergency laukthokki. India na atari waka border thingzin kibaga loinana Pakistani sing India da gi Pakistan da loina chathan kiba hokre amadi date 27 fawda loina chatkragani hairi. Pakistan da gi India masa satruk kunmapan diplomats amadi official trahum da ga loinana India da halakre. April 26 ki numidangi matamda Pakistan gi army singna line of control gi akoivada nongmai kapsin ba horakki haina phongdoki. Line of control da leiba Indian army gi outpost amada anti tank guided missile mana panki hairi. Aduga Indian army singsu khut handuna nongmai kamna ki haina phongdoki. Jammu Kashmir police singna Anantnag district da operation tawduna lalhauba amadi lalhauba singbu sawatpani haina chingnaba miyoi 175 detain tawki. Aduga amaramda Pakistani minister Hanif Abbasina nuclear gi retaliation tawrkani haina India da hairaki. Mahakna phongdokhibada Pakistan gi arsenal Gori Sahin Ghaznavi missile amadi nuclear warhead 130 muksi sumdagi India gi khaktang khaklga thamlibani haina phongdokhi. Asumna India na Pakistan gi water supply suspend tawrklagadi full scale war gi sem saduna leire haina phongdokhi. Pakistan gi nuclear weapons sing tonga tonga mafamda lotuna thamlaga hek horkga khut thananaba leire haina phongdokhi. Duna India amadi Pakistan anisi karigumba full scale war tawrpa taragadi kanana ngamgani. Defense capabilities Army Navy Air Force amadi KHUTLAI Lingba kanana henba jano. Wahang asigi paukum asigi videos da khangminasi. Hello guys, 1x hariba top betting website asigi maramda khangminasi. Karigumba adomna cricket natraga football gi knowledge fazna leiragadi masida karamba teamna khwaidagi run yamgani amadi karambana goal yamna changani khallaga 1x asida isagi knowledge na paisa yamna tanbi yai. Cricket ki maramda knowledge fazna leiragadi nungti gi paisa tanbi yai. Aduga winning money dusu Paytm PhonePe nagar amadi bikas sizinaraga withdraw yamna line tawbi yai. Aduga IPL 2025 ki special offer amana aigi promo code sizinaba matamda 200% deposit bonus fangani. Cricket amadi football gi international tournament khudimukta 20% guaranteed cashback su fangani. Aduga registration tawba matamda aigi promo code sizinaragadi 26,000 bonus fanggi chance su leigani. Aduna masigi maramda knowledge leiba sananingba singna aigi promo code sizinaraga register tawduna paisa tanbiyu. Comparison sing si Global Firepower Index ki report ki matungina semjavani. 2025 ki oina India gi military si prithivida khwaidagi powerful oivada mari suba rank ta lei. Aduga Pakistan na top 10 chanbadi ngamdemadi rank 12 ta lei. India gi military forces na Pakistan dagi thoidok hendokna chawba heli. India gi active military personnel 14.6 lakh amadi reserve oina 11.5 lakhs lei. Pakistan gi active military personnel na 6,54,000 amadi reserve na 5,50,000 oi. Aduga paramilitary force da India gi na 25 lakhs aduga Pakistan gi na 5 lakhs oi. Aduna military personnel masing dadi India na Pakistan gi thoidok hendok na yamba heli. In 2025-26 ki India gi defense budget asi chawrak na $79 billion havadi 6,55,700 crore rupees oi. Aduga Pakistan gi 2025-26 ki defense budget na $7.9 billion havadi 65,570 crore rupees oi. Defense budget asu Pakistan gi India na asukimadik chawba heli. India gi oina tank masing 4,201 lei. Masida advanced model gi tank T90 Bhisma amadi Arjun tanks na chingba yauri. Pakistan gi oina tank masing chawrak na 2,627 muk lei. Masida China ga collaboration tawraga sahaba the Heather hariba third generation main battle tank asisu yauri. India gi oina armored vehicles 1,48,594 muk lei. Aduga Pakistan gi na armored vehicle asi 24,639 muk lei. India gi infantry fighting vehicles
lising aninga chamri aduga Pakistan gi na chanipan muk lei. India gi armored carriers lising amaga chatret ka kunthra aduga Pakistan gi na lising aninga chamapun muk lei. Masidasu India na Pakistan dagi saruk ahum muk hele. India amadi Pakistan animang nuclear weapons amadi ballistic missiles program loina lei. India gi oina Agni V hariba missile asi sembal loiraduna deploy tawduna thamlei. Masigi missile asi gi range asi 7,000 km muk oi. Aduga hujau China amadi Pakistan gi threat pu counter tawnanava Agni VI hariba missile asi yamna kanna sem sari. Pakistan gi oina Sahin 3 hariba missile asi lei. Masigi missile asi gi range asi 2,750 km muk oi. Duga hujau su masidagi hena sana paibangamba ballistic missile sananaba China amadi Belarus ki mateng loduna honari. India gi oina nuclear warhead chawrakna 180 muk lei duga Pakistan gi na chawrakna 170 muk lei. India gi oina nuclear weapon asi kangfaldagi nongthaktagi natraga isingdagi ama hektada launch tawbu ngami. Pakistan gi na lanfamda sizinaba khakina main oiva tactical nuclear weapons ni. Duna country animang nuclear power loina lei aduna lan torokpa taragadi amang ata asukimatik thokadorivani. India gi Air Force si Asia da khwaidagi powerful oiva singi manungda chalivani. India gi oina Air Force personnel 3,10,575 muklei. Aduga Pakistan gi na 78,128 muklei. India gi aircraft masing 2,229 aduga Pakistan gi na 1,399 oi. India gi helicopter 899 aduga Pakistan gi na 373 muklei. India gi Air Force da Rafale jets Sukhoi Su-30 MKI na chingba modern fighter jets amadi indigenous Tejas fighter na chingba yauri. Pakistan gi Air Force asi picture agasu masida sakti lerava JF-17 Thunder amadi F-16 fighter jet na chingba yauri. Isingi lalongda mung yengnaba matamda Indian Navy na chawba amadi technologically advanced oiva heli. India gi oina aircraft carrier nuclear submarines na chingba yauri. Duga Pakistan Navy na khara PE adubu makhuisu coastal defense amadi submarine capabilities ti yamna wangi. India gi Navy personnel 1,42,252 aduga Pakistan gi na 1,24,800 mukoi. India gi submarine 18 aduga Pakistan gi na 9 muklei. India gi aircraft carrier ani lei INS Bikramaditya amadi INS Bikran duga Pakistan gi de amata leiti. Aduna country ani si Krmbana hena sakti leivazano. Numbers amadi technology de India na thoidok hendong na heli dubu Pakistan gi military su professionally amadi strategically focus oi. Duna lanasana full scale oiraktuna nuclear weapon yorkpa taragadi amang ata animaki side da thokani. Maramdi leibak animang nuclear power paiba leibak ngangtani. Ngasi fawgi history da India amadi Pakistan anigi marakta full scale war si mari thokre. Masida India na ahum ngam kheduga amana country animang na masama-sana ngammi haina khanaki. Duga masin nataba atopa lan macam-sa kyasu tawkheduga ayambadi India na loina ngamki. Dubu hujikti country animang nuclear power pairabadina full scale war torokpa taragadi hanagi adudagi amuke hena sathirakadoribani. Adubu lan haibisida asengba winners leivanate nakal animakta amang ta kya thokkadoribani. Aduna hainava leiribaduni in any real war there are no winners, only survivors.